Pung mapan khara helak patuwaida Imphal East District ki mapham kayada Nongmei amadi bom yaona akanba maongda Landarakkhre thodoga se Imphal East ki manung chana leiba thamna pokpi yangang pokpi santi khongbal amadi sabung khok khunau hariba maitei na khundariba mapham singda nangna leiba kuki singna khundaba tuising phaimol dagi maitei khul sing tamna bom yauna Nongmei round kaya kapsul lakhi hari maitei khul ngakpa singna su hanki adumoinamak ngahak leiraga kuki singi marketigi pung amagi mayada Nongmei kapa lepkide hari mapham maduda Central Force amadi State Force sing changsilakpadagi khud thoknaba adu lepki hari thodok adugi matangda paw lobo chatluba ISCOM gi paumi ama mapham aduda duty toba zat regiment gi personnel singna gari khamlaga mapham aduda sangbagi ayaba yaubra haina hanglakhibaga loinena photo namlaga makhoina haiba ingadabani haiduna ngahak awai akhum taunaki adumonamak Tanza aduda yangang popi police station gi osi laktuna yasin nabu purakhi hari